Akasvani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Pradhan Mantri Narendra Modi na Haidi, ISRO Gisam Super Rocket Tagat Kibagaloinana, Bharat Space Kilometer Century Yobangamle Haibedu Utle. Akasvani Tongda, Housing Hakim among the Sandokiba Mahakiman Kibat Toramda, Sri Modina, Malem Nupigi Numita, Equina, Namtabina Balatraba Nupigi Pangalbu Singta Bagaloinana, Makwegi Mapanda Ikai Kumnabo Utnava Haidi. Raija Sida Security Force na tongan Bamapandagi, Aina Yadaba Tabak the Wamio Kaya left and a Fagatli, Amusung, Numit Humnisa Tagadaba, Nepal Suba, Delhi Vidhan Sabagi Ahan Bamipam, Hayeng Degi Hauragani. Pradhan Mantri Narendra Modi na Haidi, Bharat Ngasi Space Kilamda, Century Yobangamle, Mamang Thada, ISRO Gisam Super Rocket Tagat Kibasina, Masigi Praman Oire. Akasvani Gitongda, Housing Haki Mamang the Sandokiba, Mahakiman Kibat Toramda Sri Modi na Hai, Bharat Nahuki Batsahi Tara Asida, Mapal Lebaki Yauna, Punna Satellite, Samri Humbu Tagat Kre. Space Scientists in Gimarakta, Nupigi Masingchu Hengalakli Hayaduna, Pradhan Mantri na, Laibakaski Nahasina, Ngak na Tokada Batabak Towning Lakpada, Space Sector Rachina, Kwaidagi Pabalam Ama Oirakli Haineshu, Pongdokli. बीते 10 वर्षों में ही करीब 460 सैटेलाइट लॉन्च की गई हैं और इसमें दूसरे देशों की भी बहुत सारी सैटेलाइट शामिल है। हाल के वर्षों की एक बड़ी बात ये भी रही है कि स्पेस साइंटिस्ट की हमारी टीम में नारी शक्ति की भागीदारी लगातार बढ़ रही है। Numit Karani Tungda National Science Day Pangtok Kadori Basiki Matanga Paladuna, Miamda, Makoi Makoi Kudong Jagadaba Numit Amakalaga, Research Lab, Planetarium Natraga, Space Center Gumba Amadachatuna, Numit Chupaduma, Scientists Ama Oina Matam Lena Bawapam Su, Pradhan Mantri na Hudoki. Lakliba Mars Nipan, Maliam Ginupigi Numita, Nupigi Pangal de Kasaba Oina, Asoba Kongtang Ama Hudok Lagani Haidaduna, Numit Asida Sri Modi social media account X, Instagram na Singba, Asitongan Tongan Belamda Mai Pak Labi, Pungning Tagat Ningai Oirabi, Inspiring Nupi Singida Maxis Nagani Hainashu, Mahang na Fongdoki. Masida, Nupi Singaduna, Paika Liba Tabak Toram Singamasung, Makoina Tengnar Pakaya, Miam the Kangangani. Mahaki X Samsung Instagram account season aduna Malem Sinbatungna Nupi Singna Makoyi Wapam Kangan Nabagi Kudong Sabadu Lobi Nabashu Pradhan Mantri na Haidi. Nupigi Numidasida Aikoi Punna Namta Binabalaitraba Nupigi Pangalbu Sing Tabagaloinana Makoyi Mapanda Ikai Kumnabo Udlashi Hainashu Sri Modi na Haidi. इस विशेष अवसर पर मैं अपने सोशल मीडिया अकाउंट जैसे एक्स, इंस्टाग्राम के अकाउंट्स उनको देश की कुछ इंस्पायरिंग वुमेन को एक दिन के लिए सौंपने जा रहा हूं। ऐसी वुमेन जिन्होंने अलग अलग क्षेत्रों में उपलब्धियां हासिल की हैं, इनोवेशन किया है, अलग अलग क्षेत्रों में अपनी एक अलग पहचान बनाई है। 8 मार्च को वो अपने कार्य और अनुभवों को देशवासियों के साथ साझा करेगी। Handakta Uttarakhand Pangthokiba National Games ki matangda sugay na Pongdok Laduna Pradhan Mantri na Hai Laibak asigi nahasingi achet pa pirep amadi Thakshi Khasina ngasidi Bharat Malem gi sana konabagi powerhouse sama oinabagi lambida changsilakpa sida mahak nungai bapoi Malem gi oina samasya ma oirakliba obesity haibadi hakchang noikhatpadagi ngakthoknaba akhanaba khongthang ama oina sinjakta thau gi chang hantha hanabagi tangai fadawachu Pradhan Mantri na panki Matang tha haurakpada World Wildlife Day palan thoram pangthokani haireduna Pradhan Mantri na lamlaki sa usek ngak senbagi thabak thoram singa mari leinaba mioi singbu pungning thogat pinaba shu haidi Board ki parikha thariba exam warriors singi mapamda yaipa paujel piraduna Sri Modi na pungning langtak naba amadi nungnangba amata yaudana thawai nungaina parikha thana shu haidi Namo epta pangliba handak pangthokiba pariksha pe charcha gi tongan tongan ba tangkak sing sungsoi soidana yangbina basu Sri Modi na haidi Madhya Pradesh Bihar amasung Assam gi numit humni gi khongchata Pradhan Mantri Narendra Modi ngasi New Delhi thadokani maki khongchat ki ahobada Sri Modi na ngasi numit ungba matungda Madhya Pradesh ki Chhatarpur jilla da Bhageshwar Dham
मेडिकल एंड साइंस रिसर्च इंस्टीट्यूट की जत्रा हुनगनी मतम गुसुनब मेसिन सिंग अमदी स्पेशलिस्ट डॉक्टर सिंग लेगदब कैंसर हॉस्पिटल असिदा चौखट थौरांगी थबक सिंगी कानब फंगब ngamdriba कैंसर न नारब मियोइसिंग लेमना लायंगनी तुंगदा प्रधानमंत्री न भोपाल दा नुमित निनी चथगदबा ग्लोबल इन्वेस्टर्स समिट लिसिंगनी कुनमंगा हौदोकनी श्री मोदी ने हयंग बिहार की भगलपुर पीएम किसान स्कीम की 18 सुब इंस्टॉलमेंट यंथोकनी मसिदा लैबाक सिनब थुंगबदगी लौमी कोटी 4 लाख 8 हेनबना लुपा कोटी 19,900 हेनबगी सेल की मतेंग हक्थेंगना फंगनी श्री मोदी ने बिहार तोंगान तोंगानबा चौखट थौरांगी प्रोजेक्ट सिंग खरगिना जत्रा हुनगनी अदुगा खरगिना संगागनी प्रधानमंत्री ने लेपाक पोकप नुमिता गुवाहाटी थुंगनी अमसुंग जुमोय बिनांदिनी मेगा झुमर थौरमदा सरुक यागनी थौरमसी आसाम न उद्योग की लमद खोंग थांजिनबा अमदी सागी उद्योग की सही चनी सुरकपग मरी लेना पांगथोकपनी प्रधानमंत्री ने गुवाहाटी एडवांटेज आसाम 2.0 इन्वेस्टमेंट इन द इंफ्रास्ट्रक्चर समिट लिसिंगनी कुनमंगासु हौदोकनी ताबीब पावसी आकाशवाणी इम्फाल दगिनी Security Force na Raija Siki Tongan Tongan Bamapam Dagi Ain Yadaba Tabak Tauba Mioy Kaya Pabagi Tabak Lepton Satari Assam Rifles na Sin Kuki Mijo Army CKMA Gimaru Bamio Yamafare Wahang Pahang Chatabada Mahakasi Ain Yadaba Tabak Toram Kayada Senaba Mioy ni Habakangle Mahak Manipur Police Sinakre Heidi Security Force na Hokiba Irai Numita KCP Ipungo Ngangom Group Ki Kader Taruk Parba Matunda Kusu Kulai Karasu Pangbangamle Imphal West Zilla Kautruk Makhale Kaidagi SBBL Nongmai Ahum Nongmai Maru Kunitoi Fagatki Kwadeng na Lusingba UNLF ki Kader Ani Ngarang Security Force na Pare Paraba Mioy Singasi Miam Dagi Namduna Sel Khaibid Senabani Haidi Social media da Manipur Police Commando Buki Handuna video Tagaluba Mioy Yabasu Police na Paraba Matung Wahang Pahong Chatabada Maduda Senaba Topa Mioy Yamasu Fare Mahak KCP City Mitegi Kaderne Haidi Imphal General Post Office ta Ganjani Haina Singnaba Kilogram Ani Gram Samapal Kun Thana Bahonaramba Mioy Yamasungarang Manipur Police na Fare Manipur Police na Sataba Drive ta Huran Kiba Sakamari Panba Gari Manga Imphal Istila Dagi Pangbangam Kre Drive Asi Makata na Satakigani Haidi Kangpokpi Zilla ki Laimakong Police Station na Konba El Munlai Dagi Harautel Village Pawada Saramba Ain na Yadaba Bunker Ani Security Force na Tugai Kre Thanglon Bungda Lam Ekar Mari da Tharamba Popi Pambi Singh Security Force na Yanta na Mangan Kre Kangpokpi Zilla ki New Kaitel Manbi Police Station ki Manung Chana Laiba Thanglon Bungda Satakiba Popi Yantat Paduda Popi Thapamgi Kangpok Sang Mari Su Mai Thaduna Mangan Ki Security Force amasung miyam gi marakta hena phaba mari thamna bagi pandam da changsilakpa khongthangi saruk ama oinangarang Assam Rifles na raija sigi tongan tongan ba miyoi singa unakre unabadu da Chandra Khong amadi lelong gi maira paibi sing Thaubal gi naha sing yumnam gi ward member amadi tongan tongan ba village sip kaya yauki numit humni sathagadaba Nepal suba Delhi Bidhan Sabha gi ahan ba mifam hayengdagi hauragani Delhi Assembly gi Chero Lamana Hai Mifam gi Ahoba Numita Nauna Khalaba Sadasa Sing Wasak Logani Numida Simaktada Adaksagi Mikhal Chupangtokani Mifam gi Nini Chanba Numita Delhi gi Uparajapal Binoy Kumar Seksenana Sabada Wangangani Amasung Mamangi Sarkar gi Thabak Thoram Singamari Lainaba CAG gi report su Sabada Putokani Maragasida Uparajapalna MLA Arvind Singh Laplibu Protem Speaker Oina Hapkre Mahangna Anoba MLA Singhi Wasak Logani Aroibada Maroiba Pau Amukhana Pradhanmantri Narendra Modi na Haidi ISRO gi chama super rocket target kibagaloina na Bharat Space Kilamda Century Yobungamle Haibadu Utle Akasvani Tonga Hojing Haki Mamanga Sandokiba Mahaki Matki Bat Toramda Sri Modi na Malem gi nupi gi numita Aikoina Namtha Bina Balaitra Nupi gi Pangalbu Singtha Bagaloina na Makoi gi Mapam Daikai Kumna Ba Utna Ba Haidi Raija Sida Security Force and Tongan Tongan Bamapam Dagi Aina Yadaba Tabak to Wamio Kea Leptana Fagali Amasung Numit Humni Chatagadaba Nepal Suba Delhi Bidhan Sabagi Ahan Bamipam Hayeng Dagi Hauragani Paulo Jere